Purampu Kurumjari, Haukiba, April day 22 da Jammu Kashmir gi Besaran Valley, Pahalgam the Chathakiba, Yanatam Thiba terrorist ki, Etek Adugi, response oina India government na Tongan by step ki Amalokot Kre, Lina Maduki, counter Tonava, Pakistan su Makogi Weba, Tongan ba, step ki Amalokokre. Ekogi, Mamangi video da su, Masigi Matanga Amadi, Evactiva, Todo Asigi Matanga, details oina, Yajakhre, Hausi Makatarakpada, Kari Anuba updates, Pauli have the Muyaminasi. Hausiksu Indian Forces singi Maikaidagi Operation Trinetra Counter Insurgency Operation Makata na Chathari Terrorising Adubu Panabagi Tabakana Paikali Adubu Hausi Pawadi Pahalgamgi Attack Aduda Chenabani Haiba Terrorist Amata Pabapunbagi Pawdi Latri Todoksida Chennai Haiba Kashmir da Leba Terroristingi Yum Khara Tugai Khokhaiba Natana Laibak Tiba Todogasi Tokiba Sida Security ki Labs Security ki Asweba Yam Chauna Leikhi Haiba Simadi Mayamna Loina Khangnaro Famni Loina Masigi Matangda Tongan Maikaidagi Mioi Kya Mana wahang kya hangnaragli hari wahang ase emergency oina famkiba all political party gi mifam dasu opposition party na government gi mathak ta hangki loina government asu accept tawkre security gi labs laiki habisi hari wafam se hojik yan maroiba political controversy ma oiragli thodok thokam aduda kari gi damakta ngak senaba security gi section thara mata lokhat ki dabano haibagi maramdi Kashmir gi any tourist spot ma chatpa matam da madu sarkar dagi ayaba clearance lawdragadi haribi spot adu open tawroi hangloi clearance lawro matungda madugi security gi arrangement ngakchen bagi section tarana chingba lokhat kadabani aduna Pahalgam gi tragic incident aduda lanjadra miyo kayama Leikhi dabasida government gi asoiba irresponsible oibagi mami yam chauna tari hariba mifam aduda tongan ba opposition party gi leaders sing maikai digi tongan wahang kya hangnarakhi Rahul Gandhi hangki aduga na sensitive oiba mafam aduda security amata yaudana miyo lisingi mathakta karamna pulli bano haina loina masi completely intelligence breakdown ni intelligence ki coordination watpagi mamini central amadi local security agency ki marakta pau phauna dabagi mamini haiki Jammu and Kashmir National Conference Party ki president Farooq Abdullah na criticize tawki routine army amadi CRPF ki patrol sing chattabagi maramdi hari bampam ase sensitive spot ni Amarnath Yatra season horamdai gi lonana mahua moitra TMC ki leader mahak nasu hangki basran hari bampam ase usually off limit ni habidi hangde masi Amarnath Yatra gi season matam khakta da hangbani adu karigi ngankhatna hanglibanu haibana chingba tongan ba hangkayama hangnaraki hariba all political party ki mifam adu Union Home Minister Amit Shah na chair lauduna pangthoki loina wangsing asigi pakum oina mangna hairi attack chathakiba mafam Baisran Valley ase touristing gi oina June phawa close tawi Amarnath Jatra haudri phawa masi haur matungda hangadabani adubu local administration na without security clearance haibadi army amadi intelligence bureau ga tanaramdana haiba mafam ase April tang kun dagi hangdokpa hokibani hairi incident adu thokadaba sunagi numinini gi mamangdagi haibtare aduna masi local authority na tourism bu boost tonaba election gi mamangda tawbo oibe yai maramdi Kashmir da shanti raksa gi pibam tamna phagalakpana asigumba khudong basi thokani thajadaba oirambasu yai hena central government gi maikedi gi pakom piragli ani sobada attack adu thokiba matam aduda hairiba area adu high risk zone ni haina declare tokiba designate tokiba leite hari maramasna Indian army na tragana CRPF na chingba security forces sing mafam aduda deploy tawkidabani hairi aduna masi sarkar gi maikaidigi intelligence failure ni habadu accept tawjai habani aduga ahum subada communication gap between civil and security establishment Ministry of Home Affairs ki matungina District Commissioner of Anantnag duga State Police loinana Central Security Forces ahungi marakta communication gap laiki hari pau fazana phawna kidaba loinana State Intelligence Department ki maikaidigi foreign terroristing hariba particular area aduda movement tawbagi chathok tasin tawi habagi report amata pirakide hari sengna harbada makoi amana amada maran thangnabani habatare mayam si phana oiduna su government ki makai any decision or action the opposition party singasu full support tawgani haina phongdoki tabu security labs oikibadu gi matangda matik chana thigetuna investigate tawgadabani haina su phongdoki maramdi laibak thiba thodok adu thokadaba sumnagi numit nini gi mamangda hariba Baisran Valley asi open tawkibani hangdokibani aduna masigi marumda aronba agenda laibra habadu khangdokpagi tangai fadaba lai habasini hauzik Baisran Valley asi completely seal tawkre aduga security processing na aerial amadi ground
reconnaissance tawbo kre tourist zone singda haibadi tourist spot singda monitor tawduna akanba section tharang sing lokhat pa hokre haibani loinana Amarnath Jatra gi security protocol su hojik pre-activate tawkre tha ani advance oina mangjona na haiba tare maramdi Amarnath Jatra si ekhona chaning haiduna khudak tek ta satpa yade mangjona na masi registration tawgadabani online na tragana offline da loinana proper security protocol follow tawgadabani government soidana Amarnath Jatra si pangthoknaba honarakani maramdi masi lepa taragadi terrorist singi pandam tourist singbu thingbagi aim masi mai pakpa ka pangkhak oigadoribani aduna with proper security arrangement government Yatra sibu mai pakna pangthoknaba soidana honarakani hain khalli amaramda Pakistan gi maikaidagi India da counter tawduna ungkhatuna maral sirakli nimit kharani gi mamangda statement ama thoktuna maduda hairi Pahalgam gi attack adu false flag operation ni India na thawaina plan tawduna thon khibe tekni mkhoi masana sinjabani hairi maramdi maduna Pakistani mathakta military aggression tawboyana ba aduga mkhoi gi internal domestic problems sing divert tawnaba thaidokpa yana ba sinba plan ni hairi sida sunatana hauji Pakistan thokliba terrorism gi thawong sing asi India na sponsor tawboni haina maral siri maroina Balochistan Karachi amadi Khyber Pakhtunkhwa na chingmada loinana Pahalgam gi terror attack aduda Pakistan ga karimata mari lenade India na sirakliba maral asi impham yaudaba baseless irresponsible and provocative oiba statement ni haina makha tari masigi pakhumda India na mo hairi Pakistan gi wafam adu strongly deny tawi adu tabade amna nokningba mari makhong samnada wafam ni aduga Pakistan si terrorist singi safe haven habsi world leriba country khudimangna ayek singna khangnara wafam ni aduna masagi maral kupsanaba Pakistan honabani hairi loinana hojik tongan ba source singdagi phangba pawgi matungina India gi military operation asi line of control da expand tawbagi wafam su leiri loinana POK da targeted strikes launch tawnabagi wafam sida sunatana diplomatic oiba mongda Pakistan bu internationally isolate tawnabagi plan tawri habana chingba kaya amaromda Pakistan gi government military officials amadi minister kaya amanasu news channel sing amadi social media gi platform sing da makhoi nuclear power country ni India ga war tawnarakpa taraba loinana darka leraglabadi nuclear weapon soidana sizinagani haina hanjin kihanba threaten tawbagi video kya mayam su soidana thengnabiram lagani na khanjai aduga Indus water treaty gi oina leiba ani sida turel ahum control tawnabagi agreement ni adubu Pakistan haiba turel sing asigi 80% water di makhoina control tawi aduga India gi na only 20% khaktani aduna treaty asi suspend tawkiba taragadi Pakistan da yam chauna saitheng phangba yai adubu masi araiba nate pangai haibagi wani geographical challenge kya face tawgani experts singi matungina India gi oina hauji masigi infrastructure leitri hairi hairiba turel sing asigi water supply asibu block natragana divert tawba yabagi asigumba infrastructure sing asibu sabada chahi kya ma changkigani hairi hauji ki oina India na water supply asigi 5 to 10% lom tamak hanthan ba ngamgani su hairi aduga hauji India gi makai dagi su hai khibagi matungina masigi thaw paikhatpa haure su hairi India gi jal shakti minister CPR Patel gi statement matungina short term plan medium term amadi long term plan haina khaidoktuna aduna lebak ani asi hojik aruba phibam dani lairibasi adu waijaning badi war is not a solution for any issue masina lebak ani da chauna chaitheng phangadoribani loiselakpasida wafam khajiktang thamjage masi aina yamna khang haire mayamdagi helaina thamjaba natte aigi oiba mod khajiktang mayamda share tawjabani hainai there is no religion in terrorism yam achuma wafam ni masi tokriba tawdo asi kanglup ama khakta da koina taisan bagi mahota akhoi punna terrorism gi mayokta thengnabagi tangai fadaba leigani miyoy mana phattaba thawak toram le haidana ai community pumba dusu phattaba thawak toram gane habadi langani haina kanjai Pahalgam gi attack adu da tourist singbu protect tawnaba kannaba honaba da Adil Hussein kowa Kashmiri ama thawai thakibagi pau mayam so dum tabiram lagane na kanjai thawdo adu da laiki raba singi manungda mahakso amani Haiba terroristing asigi main objective asi karino number 1 da Kashmir da tourism thingduna unstable oiba state ama ohenba development chakhot kongthang tinthanba Kashmir gi issue si loidre habasi taknaba unemployment youths mi myam leragadi koida line influence taw yarani separatist mindset chelanabagi aduga ani subada India manungda kanglum manchen ungkhananduna amaga khananba shanti lehendaba sini aduga asigumba terrorist outfit sing asibu Pakistan sponsor or support tawi habasidi mayamna loina khangnar wafamni aduna aikoi manchen amatoina leptuna terroristing asigi pandam asibu thunghalloidabani haba wafam asi thamjaraga masigidi video asi matang asi loisinjage khatarakpa any update lakpada mayamda matam chana khanganjarake punapu tasi khangsi mai kedigi kai khumna bochari